Second amada Bill Gates $5 chonga tali adubu Bill Gates tagi hena second amada pisha tanba miyoi amga sule second ama haibasi yamna tien matamni ekhoi ghari da second ama ki matam asi khanghauba nate second amadi lairandana second kaya ama ekhoi na mobile phone yingba amadi koiba langmana chingba manghanlibani second ama asi malengi mafum khara da leiba miyoi khara amadadi masigi matam asi yamna mamalle Hojik Malemda second amada ahong basing mayang from the Pudun Lali Midyang Taminas. Second amada Amazon Gimapu si $, lising ahunga chama haibadi lag aniga lising kuntraga mari fangi. Wafumasi achumani Amazon Gimapu Jeff Bezos asi walking chana lupa lag ama taramba tengnar fauba madu kunmagi matam aduda lag kaya ama fangliban. Masigi wafumasi Bill Gates ka changdam naba tarbadi Bill Gates second amada $, chonga fangi. Nahak khangbur madudi second amada thawal michak lising mari semi amadi masida natara second ama khaktada thawal michak nifu kaithaduna prithibida tarai masiba ekoina comet haina su kau hojik nakan amada lakta second amada malemda angang mari poi aduga masigi second asida miyoi ani thawai thadura malem asi thaduk thun chat lohongbagi wafam lakpada second amada malemda matai manau ani gi lohongba thoi hojik WhatsApp ki matang lakpada second amada lag mariga lising humdra malem sin mathungna message thane asugumna second amada malemda iPhone mapan yoli masi khanglaga iPhone semiba company adu tha amada paisa kaya taramgani khanglabra Brazil tabagi matang lakpada second amada prithibi gi leimaida Brazil chama tai amadi Brazil ayamba asok apan nangwaidaba mafamda anamana tai hojik Miyoi hakchang ni matang na lakda akoi gi sigligi manungda second amada red blood cell lak kun chemi amadi masigi RBC asi gi mathau asi akoi gi hakchang manungda oxygen asi mafum amada gi mafum amada puba asi masigi second ama sida samudra gi imai dagi ising liter crore amaga lak humfurom ising manin onduna laichel oni amadi masigi chang asida second amada nong oina su chui Amazon gumba sanglaba turel humdra ka nipan Kuchin baki ising asi atiada laichel oin pairaga lei malemda second amada kg lising marfugi chana thaknaba shemi amadi second ama sida kg lising nifugi chana ba pot lembagi hudo haibadi chana bagi damak shemi ba chinjak adu tangkhai amadi amangba oi karigumba manghalli ba chinjak sing asi laita laira singda bebi ba tarabadi malemda hanglaga tumbagi masing asi hanthagani Second amada aeroplane amadi mafam amadagi mafam amada paiduna chatnaba take off tawi second amada prithibi asi numit ki akoibda kilometer 30 paiduna chali sunatagi second manga khakta oxygen asi fangdaba tarbadi kari thokani nahak khangabra ahanbada cement amadi lengoina saba building bridge kaya ama full oiduna kaitharkani maramdi oxygen yawdrbadi cement amadi lengoi asi tapsinnaba ngamdabnani masida natana karigumba yot sing asisu oxygen fangdrabadi yot ki shape asi tamna hongi masina maram oirega yot na saba potchei pumnamak ki shape asi honglakani hojik second amage mamal asi mayamna khangbiramlagani haina thajai second amada channel asibu subscribe tawbiduna amadi mathagi second asidana like tawbiduna channel asibu support taw